ꯃꯊꯪꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ Citizenship Amendment Bill gi mayokta mahiroi amadi kaithel thambi imai bill singa yaningdaba phongdokpa khongjat chatkhre Citizenship Amendment Bill asi communal oiba amadi vote bank saganaba makhal gi bill ni haina political party mapan gi convention da phongdokna khre amadi miyam gi numit amadi Hills Leaders Day gi thoramda Chief Minister na miyam gi wakat takre Kurumjare ISTV pau mieng tabiriba singbu taram nokjare haujima pungoiba pau Citizenship Amendment Bill yaningdaba phongdoktuna mahiroi amadi kaithel phambi ima singna khongchat chatkhre police ka mukna khre hirams the report ama Citizenship Amendment Bill 2016 Lok Sabha da pass tawkhraba matung state ki government asina kasumta haidana leiba asida yaningdaba phongdoktuna student organization singna ngasi Khwarban Bazar da irang haukhre Satkiba January ki tang nipan da parliament pass tawkiba Citizenship Amendment Bill Manipur da chana hanbe yaro haina tongan lu mahiroi ki loop sing amadi piyam na khongjang changsin du laklingai cherekta ngasi su mahiroi amadi khwadamal kaithel da popam phambi ima singna Citizenship Amendment Bill ki bayokta yaning da phongdoktuna khwadamal kaithel dagi chief minister ki banglo tamna khongchat ama chatpa horakpada masing yamlaba police force na BT road ta leiba congress bhavan mamang da thattuna thamki Mapam aduda police amadi khongjang changsilliba singgi marakta chawna mukdaba thorakpadagi police na mob bomb season aduna miyam adu tankhai ke Kongjang changsilliba singi maraktagi mioi kharana police tamna nung tharakpadagi police na sumakhoi singa du control torba matungda mafam adudagi tankhai rakhi flyover manakta police na mahiroi ama farubadagi wathok amuk chawthoraki tungda police na mahiroi adu thadoklamki kaithel fambi imai bel singna BT road thingduna kongjang changsinki ngasigi irang aduna maram oiraduna Kwaramal kaithel da porpham phamna khide pauna kaithel thangal kaithel amadi BT road ki dukan kya thong hangna khide Bill asina maram orakanda Manipur da irang nomunomugi sumsum hengalakli hojik oiriba phibam asi state government asina karisumta yengsindaba taragadi matungda kari oirakadage haibadu tambang ngamdri video journalist nanawgulone na Bebita Asangbam ISTV News Khwarman Bazar Manipur Muslim Welfare Organization gi thomi singna CC Higher Secondary School gi mahiroi singa loinana Citizenship Amendment Bill bu yaningdaba phongdoktuna Chief Minister amadi Manipur gi Governor da memorandum piba lakpada police na veterinary office mamangda thingduna thambadagi police ta chawna mukna kre mairoi singna police tamna nung tharakpadagi nakal ani da chawna unkhana bathokhe miyam gi irang aduna Imphal East District tagi Sanjen Thong lambi phawraga chatliba lambi miyam na chatok chashin da apan bathokhe police na miyam tan khaina ba honabada CC school gi mahiroi ama yauna miyoi tararom sopadagi hospital da laikin nakhe tungda mahiroi singna Citizenship Amendment Bill Lok Sabha da pass tawkiba yaningde down BJP haina kholau kya lauke
Ito lang kayo. Citizenship Amendment Bill gi mayukta tongan ba political party mapanna nongmagi oiba convention ama pangthoktuna khanakre GM Hall da pangthokiba convention aduda CPI, CPIM, RSP, Forward Bloc, AAP, NCP, Praja, BSP amadi Janata Dol secular gi luchingba singna sarukya ke mifamaduna sarukya ki basingna mifamaduna sarukya ki basingna Citizenship Amendment Bill jana handana ba Manipur da leiriba political party singna amat oina angamba thakta honaba changi bill asina ek onduna chana khrabadi lamdam asigi yelong singda chawna chaithing piragani Citizenship Amendment Bill bu Manipur People Bill na kaidongai da thengnaba ngamloi maramaduna bill asi chana handana ba honaba haibasi miyam amadi political party pumnamaki tangai fadaba thodangni haina Fongdukna ke Tharanga Mari Lainana CPI National Executive Member Dr. M Narana Fongduk kibada Citizenship Amendment Bill asi communal oiba amadi board bank sagana ba makalgi bill ni Prime Minister Narendra Modi na atopa political party kayabu issue kayada board bank sagana ba honai haina maral siri adabu madugi ona taina bada mahakna henna board bank sagana ba honare Bharat Pumbada Chanagadaba Bill Sibu Manipur da Chanahaloi Haiba Oibe Yaroi BJP na Amuk Hana Bharata Sasan Paina Honabada Bill Si passed away Manipur da Leriba political party Mapana Bill Si withdraw Tonanaba demand Tauri Amade Manipur da Lengak Liba BJP na Luching Bat Lengak Nasu Miyangi Kolaubu Ikai Kumnabo Oina Akanaba Assembly Session Kauduna Bill Sigi Matang da Kanagadabane Prime Minister Amadi Home Minister na Bill Asina Manipur da Karishu Sokaloi Hairaga Miyam na Apenba Oiro Haike Home Minister na karim tauro here mayam pembiyo here pen ge driver. This is not the way. Ain gi thongda political process tu gi manungda miyam na thajaba yaba thab khara tobiyo sine koina haining di. Hujik su bill se lok sabha da pass hore. Rajya sabha da puthok ngamdri. Koi bill se puthok charo roi haigera. Withdraw tore haigera. Si haidin ge mayam di ingda badi ai di wagda mali. Koi gi demand di withdraw the bill. Aduga madu tongno honar kuda assembly su phamo anytime February, they should discuss. Prajagimit na kung ohen biyoba. Mifamadu lawyer batungda miyam na governor tamna lakpada police na kangla get mamang dat hinduna miyam adu GM Holda amukhana hanjilan ke. Dol mapan, political party ki mapan. Citizen Amendment Bill. Janaba. Bill Janaba. Miyamgi numit amadi Hills Leaders Day gi thoram ngasi supang thoktuna Chief Minister na miyamgi wakat takre ngasi angan ba yukta gi hongna miyam na Chief Minister da masa gi wakat kaya puduna lakna ke singilu chingba kharaga su unaduna makoi gi oiba wakat sing Chief Minister na take miyai kaya na purakli ba makoi gi wakat sing adu taraba matungda thabak oina onthokpa yaba sing onthokna ba marlena ba singda khangan ke ngasi gi oina di Chief Minister na paumi singda mahaki oiba wafam amata fongdokide More police na susinduna police IB da miyamgi numit thoram pangthokre thoram aduda more gi SDPO Sandip Gopal Das yauna police officer amadi mari leinaba department ke official kya na sarugya ke more si tangdu leita na lehenana ba more da khunda minari ba tongan ba lupki luchingba sing punna tatok tashin tongna duna hona minasi amadi more bu sakhat pa lamdam ama ohenna ba thabak packet minasi haiba wafam sing ima lupki luchingbi sing amadi police officer kaya na fongluk na ke Konung mamangi ketil pambi singna su bila siki mayokta sinta leptuna wakanifam chatake kongjang aduda CCSK gi president Jitendra Ningombana Manipur Assembly na pass tawkiba Manipur People Bill president gi SN ataba matam da logadabani Citizenship Amendment Bill Manipur da chana hanba yaroi haike Hojukje Ladiba Citizenship Amendment Bill sina manung da kari yauri bage amasum tung da kari oire bage haibagi potu nungang mo de akoina dum lairi hojukje akoina taliba demand se atene de Citizenship Amendment Bill haibasa pass ok yaroi akoi Manipur chana be yaroi
लोन लोनेना मरक से अखोगी मणिपुर पीपल बिल से मसी एक ओइन ओंथोलगा अखोगी येलो मी कनबा अखोई इंडिजिनस पीपल सिंग से प्रोटेक्ट तौगदबनी हाइबो वफम थमजगे Citizenship Amendment Bill na awal ngopok amadi Manipur da hojik achoba charang na ba ama thokliba sida political parties singi students wing singna su miyang gi yenglaga pham thadoktu na khongjang sangshin minerasi haina mahroi lup sing MSU MSF desam KSA suk amadi AMS na appeal tawri Kwagatel de Labor AMS के ऑफिस ता पांगथोकपा पाउगी मिफम अमदा एमसु की प्रेसिडेंट मंजित सरंग थेमना हौजिक लेरिबा फिबमसी इंडिया गवर्नमेंट ना अवांग नोंगपोक स्टेट की लेजरिबा येलोमी फुरुप सिंग मुथतनाबा होनाबनी हाइना लवी खोंगजंग असि संगसिनबदा अवांग नोंगपोक की मिफम खुदिमक अमत ओइना लेमिनबा चंगे तोंगान तोंगानबा पॉलिटिकल पार्टी सिंगी लेरिबा स्टूडेंट्स विंग सिंगनसु असिगुंबा लेबा की इहवसिदा पुन्ना मायोंग यामिनसि हाइके अपन कोई CSO सिंग कोई महिला खुनाई दा कोई पुन्ना कलेक्टिवली कोई थबक तोमिननबगी तंजा दो थमजनिंगे लोनना NSUI लेरिबो पॉलिटिकल पार्टी सिंग अंतर्गत तोंबा SFI न चिंगबा अदगी लेरिबो पॉलिटिकल पार्टी सिंग से कोई ngasi पुन्ना थोला कांदा कोई अपन खोलाव मखक मणिपुर मियामगी कोई हिंगबा अमदि सीबगी वहंग मखक ओइरिबा दुगनबा सिटीजन अमेंडमेंट बिल 2016 से अवांग नोंगपुगी मियाम नंगसी हुपन चंगसलिबा से कोई पुन चंगसिनबना तमोरे नॉर्थ ईस्ट की स्टेट तरेत लेरिबा मियाम न कोई सिटीजन अमेंडमेंट बिल गी मायोक्ता ILP चटनब स्टेट चिंग याउन हौरिबा से कोई ngasi मियाम कोई मिकअप थो कांदा कोई अपनबा कलेक्टिव मूवमेंट मखक सगत मिदम मथौ ताय देशांगी वाइस प्रेसिडेंट नामेराकुम एडिशना बिल असि पार्लियामेंट ना विड्रॉ तौद्रबा फावबा लेकाई लेकाई गी क्लब मेरा पाइबी सिंह पुन्ना खोंजंग संगसिन मिनसे बिल असिना मणिपुर अमदि अवांग नोंगपोक स्टेट सिंगदा कया यामना सोकन बगे हाइबगी मतंगदा थासि कुंदा मियांगी ओइबा मिफम अमसु पांगथोकने मिफम असि पांगथोकपदा मियामना थवाई हक्सांग यावना सोगतपियु पॉलिटिकल पार्टी सिंगना ngasi फावबदा बिल असिगी मायोक्ता चपचाब फिरेप लौदि हाइना यानिंगदबा फोंदुखे मसिदा अखोइगी मणिपुर मियामदा फावबा ख्वाइदगी नुंगाइतबा वफम मोइना हजिक मणिपुर लेरिबा पॉलिटिकल पार्टी सिंगसिना मखोइगे बा यानिंगदबा वफम खरा मखोइगी ऑफिस फमगा प्रेस कॉन्फ्रेंस तब प्रेस रिलीज थादोपा अमदि मियामदा मालहनबगी मोंगदा स्ट्रीट थोगलागा ngahak tira tawbunatana protest tawbunatana political yoiba dugumba decision ama hodi faw lawraga koi udri government hodi pairiba party support tawbo toni natraga masile koigi resign tawgini haibana chingba sigumba keno singa mata हमने कंट्री लेवल मणिपुर मियाम ना पांबा अदुगुंबा कनो से डिसीजन से मसे कोई उब फंगदे कोई मणिपुर मियाम सेबु थमोय से नुंगसिबिबा मियाम के दमक थबक तोगेर थोपिरपु ओइरगदि लौफम थोकपा मणिपुर मियाम ना पेन गदबा मखलगी खोंथांग मसे लखत पिरउ हाइबा वाफम से मसो कोई माहिरो लुक तरुकी माकेदगी थमजरी Chirel GP Level Development Committee amadi lamda madugi mera pai bisingna sinduna sugnu kendra gi manung chana Chirel lamlong kaithil da Citizenship Amendment Bill gi mayokta wakanifam chatakre ngasi gi wakanifam adu da Desam headquarter gi thomi sing culture activist ningthauja lancha Hericon gi president L Ratan Kumar su sarukya ke Manipur miyamna sangsilakpa khongjang singda Chirel gi miyamna sarukya gani hari ningthauja lancha na bill sigi matangda aikoi punna khangminabaga loinana chapsana thengnaba matam oide haike Home Minister Rasnan Loktoktana Lok Sabana Ayaba Pidana Hojoji Raja Sabada Ayaba Pina Bigi Changila Kongjang Yaning the Pondo Poina Wakat me from Masi Sinbi Bani Masida Kosu Saru Yaba Laksabani Aduna Miam the Heidi Citizenship Amendment Bill Sikarino Masina Kadai for the Mangshil Lakani Haibado the Senamang Nahona Kantabagi Matam Oide Lok Sabha na pass tawkiba Citizenship Amendment Bill amukona yaningdaba phongdoktu ngasi Patsoi Bazar Naurem Thong amadi Tera Bazar da street corner meeting pangthokre meeting aduda amukogi Vice President K Helen MC Modusandra Secretary General S Sanjoy amadi Organization Secretary L Thoithoibana wangangloi oike Citizenship Amendment Bill passed tawkiba awang nongpoki miyambu usitabani haina mapi council na lawi Prime Minister Narendra Modi na awang nongpok lamdambu India gi sarukama oina ubibra natraga human dustbin oina ubibra haibasi achobu wahangne Manipur gi miyambu nungsirabadi miyam gi afaba thabak tawbiu natraga di pumnamak aremba namthak ngaktani haina mapi council na lawdaba ngamloi hairi BJP na miyamgi sentiment ki mayokta chaloi miyamgi ihul khangna thabak tawgani haina party asigi wangangloi CS Bijoy na phongdokre Kanchipur laiba party office ta pangthokpa paugi mifam amada Bijoy na makhatana hauzik Manipur gi miyamna chingnaba ama lairiba asi koknanaba center leader singna su kupna yengshile
Manipur gi civil society singasu wari sanaba hore mairoi singasu wari sanagani handak lok sabha da pass tawkiba citizenship amendment bill asida congress na double standard oiba game mayam ama sanare habasi makoina tawthorak pathabak singna takle insolu singani tarama thoida matam adugi assam gi chief minister Tarun Gogoina cabinet warep loduna Bangladesh ki changlakpa mayam ama foreigner oina low yaroi Indian citizen oina logadabani haiba wafam leke Maduda sunatana insolu singani tarani thoigi April da Tarun Gogoi masana Prime Minister da memorandum ama thaduna Bangladesh taki changlakpa sing Indian citizenship oina treat togadabani haina panba wafam leke bilasigi matangda hada Congress na phongdokliba asi double standard oibagi matau adu utokpani haike April gi tang kunda Indian citizen PBU araga makoi je foreigner do treat to se inhuman way haibna chingwa warol ke aparga mana memorandum of Prime Minister Manmohan Tharamebam Tarun Gogoi masamak citizen amendment bill against mana ngangi mayam Manipuri Congress na MPC na ngangi mayam masina takpadi Congress e makoi si double standard oibadanatana moigi nature je makut na mana mi ma torture taraga atopa na mana thembagi type ising pithapagi habit culture je masibune ba khoina Congress culture gi saruk mane lauri se BJP Legal Department ke convener S Nongpok Nganbana handak pau se amada bilasigi matangda hana Advocate General Oiramba amana Manipur People Bill ga Principle of Repugnancy palaga puthokpani hariba asi BJP gi maike dagidi masi thokningai oidi haike Resa taw matung sida Indian citizen oiragana mana changpagi niyom kanum du yenga changba yaya du khanara matungda pass ma pirani pass pir matungda maximum period koi da laibia chi tha taru bill sigi matungina ana amang sagi Bangladesh singna su illegal immigrants su citizens all of power su mana changi hargadi all of tha taru ti hin laibia ro Lagriba 26 January da pangthokadoriba Republic Day gi section thorang lokhatpa oina ngase pauna kaithel gi maning thangba turel gi mamang thangbada leiriba lambi gi sarukta combing operation chatakre additional SP operation Krishna Tombina luchingduna chatakiba combing operation aduda mioi nipan makha taba verification gi damak city police ta sinakre District Police Thawal na sunga si Thawal Bazar da thibo humagi thabak chatakre mioi humudra rom verification chatabagi manungda tara masagi saktak se puthokpa ngamdabadagi Thawal Police Station da sinake RIMS ki Non-Teaching Employee Welfare Association amadi clerical staff singna tongan badavi sing takshiladuna RIMS ki A Block Office ki sangphamgi thong solo sinduna thabak lepagi khongjang sangsin khre RIMS ki security amadi police na so odu amuk thugaiduna hangruke association ki secretary TS Babuna institute asigi account officer amasung section officer ama lobagi matangda authority na contractor logani hariba asigi mahutta hana thabak tawduna laklaba mioi singda promotion oina happy na demand tawbani RR da leiriba chahi nifu mangagi makhagi mahutta chahi nifu manga mathak oina lobiu chahi nifu mangagi makhada thabak loba tarabasu fam asigi maming olaga lobiu haike 2008 gi ngasi bobu akoi gi hangdara leiriba grade 4 gi posting se masi kopiti aduna tabida adudugi ona terabada hizki moi ki requirement do adu ina kawe same advertise da khara amana interview tawge khara amana return tawge loge habese masi akoi sum janarakdabadagi sum muknabadagi hariba ngasi gi agitation se torpani Manipur University ki Mass Communication Department amadi Film and Television India FTII Pune ga khusham naduna numit mangani gi oiba film appreciation course sama department asig conference holding asidagi hodokre hodopagi thoramda saknairaba film critic EMMRC gi director Professor S Jivan Kumar MU gi Professor Amar Yumnam FTII gi director Bhupendra Kainthola amasung filmmaker Hawam Pawan Kumar susaruk yake FTII gi Pankaj Saxena amasung Muniz Vardarwasna course director sing ori RK Vidurna technically advanced oirakpagi matung ina Manipur da su film putokpada chaungna ahongba leire matam amada leiramba film gi wakhalol amadi losing matamgi matung ina ahongba kaya leire film bu pamjaba naungna changlakliba naha singna lam asida thabak tawba matamda matam chana amadi khunagi responsibility amaga loinena thabak tawgadabani haike
ngarang ISTV News na Kangpupi District ki cycle kendra gi manung channa thangkan phai khuldagi chada marfu taret lom disable oiraba paunai lal khongsai gi report ama thamkibadagi isam gi hanagi president and Rajendra na luchingba team amana myoy sigi mayum sanana ba yangsinkhre team aduda cycle gi SDO L gi Chandra atai scheme singi kat saduna mateng pinanaba official sing su saruk yake kudaki oina paunai lal gi imungda sel amadi sana thaknaba mateng pangke SDO L gi Chandrana paunai lal gi imunga se insolusungani taramathoi gi SECC gi report ta lairaba singi thakta chalamde hojik yum leifam leitabana akhanaba case oina lauraga yum saragani haike आवास योजना ग्रामीण कोई हाउसिंग स्कीम सिगी मखादा जे तंगन बाय विलेज गी ओनदि कोई युम तरा कोई साजगरे अदु लाइबक थिबदि मतमदुदा कोई गुजा सि फममदा लेरमनि थिबा कांदा माय ममिं सि यरम ददना लेरिबा फिल्म सिदा कोई मतंगी हाउसिंग स्कीम गी तंगी PMAY जी गी लिसे गाय बसि खतों जादा खतंग ओइदरोबनिना कोई स्पेशल केस ओइना कोई गी DRT पाइबिरेबा कोई गी दिसि सनाबतिदा मासि एना स्पेशल केस ना कंसिडर तोबिरागा एनी अवेलेबल सोर्स दगी एनी अवेलेबल फंड दगी युम जे सादबि आदि हाबसि आई इखचरगे सिनैना तमजनिंगबस N Rajendra na insolusingani taramathoi gi mikok thibada asoiba kaya yaukibadagi lairaba imung kaya masagi yum fawa saba ngamdabagi report media da phonariba asi thoktanaba MLA singna makhoi gi local area development fund dagi sahi amada yum kun sananaba assembly da yanakiba adu thabakta ontokpirabadi asigumba awaba si leiroi haike akoina uba phangdaba kasin koya da chitherga lehoba mayam do akoi media sing puthokpira kanda akoi min mai ohenbiba मसिग दमै याना मदै ISTV CI याना नै gi thamoi gi oiba aduga lairiba lenga si oina so mo chinjar gai thabra phongdok chari ngarang mo ekhoi sigi report se ek ISTV si yang matam ne ekhoi ngasi makse ekhoi gi tim duga angam cheng khara paisa khara ko ekhoi thinjar pani adu amuke na nuai tab de yum se tek khra matung da 13 14 dagi hoji phau da IB de leir ko se si maksu ekhoi gi leader mayam lairibani na yang biram da ubiram da sigi ekhoi da kitang nuai tab phawi local leader sing na su pau de phaunar ga MLA ga phauna biraga khara kitang yang san biraga di mayam sigi khara aten matam sida ningma thongga na khalle Kunjamadi paumai lal na chief minister na khudaki oina tengbang na ba thabak lokhalakpa asida angak pa phawi haike ngang nei khang haudana nang khoi honorable chief minister na mi mayam sumuk thabira aga numira masu leptana hekta yengbi ba haibase khoi ka yamuk nungai rabra harauba ma phonglo rai aina sumai yum sagani haibase khalam da bane adubu ISTV khong thang dagi sarkar sing na uduna ngasi isama yum da laktuna mayam yengba lai sida mo siam na tharak pa matungin na yum sabirani tricycle sama pirani haire adu ai haina hai leitana harawi aduga hujik sarkar pairiba singbu aina thaga chai Bisnupur district ki manung chanba kwakta gram panchayat na konba kwakta umbu leikai ward number 8 da leiba sahi kuntra tarulom suraba mamit udraba mana tadraba kulakpam ibochobuna ahal oirabi mama kulakpam rahamatun ga loinana wan hingde lenga ki maikai dagi disable amade ahal oiraba singi mateng bibi ba pamle hiramster report ama Hojene lejeri famasi minority maitai muslim na namna taba moirang kendra gi manungsan na kokta umbu leikai ward number 9 dani nama soiraba singna amakak soibada wana hingliba imung asida mamit udraba mana tadraba amadi ngangthokpagi shakti leitraba adugumba miyoi amaga hingnanabagi lanphamda wana hingba ISTV na thengnarakhi ubang ngamningi matamda ngangthokpa ngamdrabasu tabagi shakti watlabasu mora saduna maki imung gi awana da mateng pangduna lakhi apuk mamana matau karamna hingli haibigi matangda ofam kaya ISTV da phongdorokibida mapala gidri sahi kul helani sibo ko de gidum yaure mami su khara khak saran turantung mara dum tawrambani sahi tara muksida gi magara kar hingala yugudap aduga ubagi changsi nungthungi matamdi khar ubra aduga nungthungi matamda jurum unchali ba saksu singa ma da salian rum chatbani thama jar lailamda nongmagi aphangba suraga hinglamba imung maki nupa laigidraba matung macha nupa na mamit uraktraba amadi pukchon na thabak subagi pangan wasilaba matam asida nongmagi chara namat chaduna imung si hingli aina khara khara ngaminga gi matam dari ko kunjang gunda dauraga khara charami kamakta na durak pa matam dagi di
Mana sungami gede kara tum marang tum saraga tiang ingo de kara pirami masa sabangan gidre ai su kari mo ngang gidre ngam dobre ge khulai kai mayam pina kara ga pinjal laga sama pinjal lagtra ga milenga ga milenga Aigi nupina panchayat asigi pradhan loina kajarak padagi leita lairabagi chesang thagalu leit haina hairiba imung sigi ai chesang detail thagachai department sing daina challaga hangjaru madamda aigi chesang sing du thagat kharabani kari tawirabage hangbo wahangda paukhum pibang ngamde ta sengna hawjik thiru madamda thagat kiba chesang imungi piu haina like hairiba department sing du loina hawjik kare iga karaktega tawraga dum Tabu oina paket pidi. Ron faktor ji sukarim phangde. Aigi nina phangi basi. Chengen ghara lagota chengen dugi thungai. Cheng duagi katu karini hangamba ni cheng keji kuntra manga ibdu kuntra phangi. Adai han baigi ne bakari ma saruga gi su thungde. Laikai gi pradhan member singna angam bakhaget naduna yum masi phawbudi jingana kuptuna nongyu ibung amadi uhendri. Hawjiki semester sina laitaba lai rapsingi mateng pi Patiang dauri apatai haigi lai hidraga soigi tungi sam mitamar udah pasigi lupa hasik matiang kita semester sana pipira di kita ngau ketrai nai ni bakta khanjai Hauji ibu soksi mamit urak tapi magi mana mara saramba mara hauji lusin mangam dana leire maga laiminari ba magi mama narak pategi mas phone hauji leire kanagun piram baga sare piram drak tu lel jaba punsi ne makoisi leiriba makoi hingiba punsi che koina yum kaida bu oiro makoi na hauji leiriba mawongsi yengbata kitang nuaite yaraga disi minister ki tembang kitang pami hai banatna gi kari mupai leite koidi lamdam asigi sothar ba imung kaya palibalenga asigi chief minister na mateng kya pangduna lakli asigu imung sing asida chief minister gi tengbang khak ngaiduna leigadra leiriba elected person sing makoi na su hairi imung sing asida midyeng changum thoktabra haibasi miyam gi achoba wahangam oiri ISTV pawgidamak Gyanasurium Khaibam Kokta Umbulaikai Ward number 9 Bisnumu district NEIDP gi cycle block Kangpokpi gi district office NEIDP gi state president Dokhomang Khongsai na hangdokre cycle bazar da pangthokiba thoramadu da state vice president and Devendra secretary A Okensu sarugyake Dokhomang Khongsai na party asi ngasidi Manipur da mapangal kanba regional party am oire kanglup kayana khenaba leitaba amata oina sogatpa party ni haike State Secretary Administration A Okena Party Asina Manipur gi yaifana ba thabakaya tawduna saukatpa awonba ama purakna ba khonagani haike Hauziga tenma prem talokjari Angang oiringaida aina ningai hek tawbada Pabungna achapar hekta leibi aigine bo hairadi pabungna dum aisu ningai adum tawsinne adubu khanghaude Kaungam laroidaba wari machak kaya ga sagon naduna chatpatari ngasidi. This wedding season, let us celebrate togetherness with Tarets Chahau Puja. Hangbiragani Redlands Baling Michin, Charumai Thabana Oihalakliba environmental pollution, soil fertility na singba singdagi, Kannana Bagidamakta Lajare, Redlands Baling Michin Asigi Matingna, dairy farmer amadi mushroom farmer singdasu, Kanaba Kaya Piri, Samuroda Laiba Ima Dairy, the Ngasti Maglangsin Biraktuna, Redlands Baling Michin Asigi Kanaba Lobiho. Lakadoriba kumsi sehigi imoinu imagi irat pujada asyengba maiteinga angauba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Lakadoriba kumsi sehigi imoinu imagi irat pujada asyengba maiteinga angauba pengba katpi ho phangpham es tomba and sons pengba pham hiangthang akaknaba masingni ngasimak order tobi ho Langsin Biraksi Sagolban Moirang Lerak Machinda Leiba Mothers Care Central Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tangkun fawba kudong chaba bijeri center asida chada yangkai subsidized rate makhal khudimak ki oiba ngasi ngasibak lengsin biraktuna yagi nungai tabak khudimak anabiu amadi laing thopiu nakhoi hauzik aigi school khangbra aigi school di konungdawna fajaraba leikol na kushin badana tana ayet pa yaudra ba santi oraba mafam tamning bata tamba yarba hening bata haibiyarba Chokhat laba miramgi school ga changdam na bada nutraba yung gum na nungaraba mafam amani aigi school di Kids Foundation come join me W Square Home Spa Kit. Give yourself a spa makeover, all in the comfort of your home.
W Square. Why wait? Preventive cosmetology now in India. Miyam da Kanganjaba, Charumai Thadok Pigano, Lofum da Chaikairaga, microbial decomposer season Naduna, Laypak Layhau, Hengat Hansi. Saru mai thabana saru de yauba pambigi machinjak ayamba mani lomduna manghalli loinana nungsichu molhalli saru patha laga amuk hanna khojin basina lokpham da organic matter hengal halli saru lokpham da mo hanjal hallase Jingmairong da leba City Hospital and Research Center da Dental Department na ahal lamadi angang singi oina free dental health checkup ki kudong chaba lagliba January ki tang kun fawba kudong chaba bijari center asida chada yangkai subsidized rate makhal khuding makki oiba ngasi ngasibak lengsin biraktuna yagi nungai taba khudimak tanabiu amadi laing thopiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Northeast Hanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na bading sing jare Panchoibi Housing Finance Company Limited and its subsidiary group of companies angang singbu smart oina mari makhong chumna parents sing anakpa mari ga loina na bukachariba live school gari ki pre nursery digene class 10 fawbagi anowa admission hojare school asina angang singbu oja singna kupna electronics ki mateng loduna takpi tambi betana tana angang singi mayum mem da chatuna matam ki e pau fauna duna angang singbu afaba maru changba mi amamam ohendaba yadi haiduna khona jariba live school ni admission tawbiduna yengbiu nupa amasung nupi ki boarding ki khudung chaba pijari akaknaba sit khara khaktani break matungda mayam botaram nokchare makha taba pauda Manipur State Cooperative Union na sinduna Sustainable Development amasung growth puraknaba Cooperative Credit Institution singi thodang haibasida nomagi oiba state level seminar ama lamyan sangnen da pangthokre thoramaduda Moirang Kendragi MLA P Sarachandra Kaksin Kendragi MLA Y Surchandra Manipur State Cooperative Union gi President L Tompisak Vice President Hills Jangkhongam Haukif Valley gi Vice President Jina Posangam su saruk yakhe National Highways and Infrastructure Development Corporation gi numit tara mangani chatharakpa swasta pakwara campaign lushin kibaga loinana corporation asigi maikei dagi IMC gi sanitation workers singda chengchak khudol tamkre IMC campus ta pangthokiba thoram aduda corporation gi mayor L Lokeshwar National Highways Infrastructure gi project manager O Sarvanjitsu sarukyakhe Dolai Thavi Varas na ising tingat kibadagi downstream oiriba idil turel gi makha thangba saruk ising mayeng ta kibadagi porompat intake ising chingat pangam dabadagi porompat water supply na ising piba leb kibadagi kongpal porompat amasung top khongnang khongi miyam na porompat water supply office ta thomjin kre Kurai Khaidam Lekai Gram Panchayat ki Pradhan RK Muktasana top Nauria Gram Panchayat ki Pradhan M Loken Club amasung Maina Paibi Singh yauna PSE gi official sing unaduna ising pibada achawa sang sing khakta piba sitopiu water supply asina konba miyam da su ising fangalu kongba turel ising phatabana sijinaba yadre haiba wafam pukhatke tungda official singa pau phaunabadagi Dolai Thabi Varas tagi ising thadarakpa hauri hari BJP Manipur Pradesh ki Naungna General Secretary Administration Haukraba Ya School Kendra gi MLA TS Saitaberta ngasidagi thabak pai bahukre Kanchipur da leiba party office ta pangthokiba achamba thoram amada hanagi secretary K Sarat Kumar na TS Saitaberta da charge sinaki K Sarat Kumar na mangna pharmacy chahi ani gi mayada paiduna party gi thabak torukpani Commerce and Industry gi Vice Chairman gi fam hablakhiba National Executive ki order amagi matungina pairiba fam aduda pungning changnanaba khangalakhiba one man one post ki chanabida pharmacy thadokpani Naungna General Secretary Administration oiraba TS Saitaberta senior leader singi liching makhada party asigi hena mapangal kangkat hananaba thabak tobinagani haike Party senior leadership sinabi reiba khoida thaba si khoi mapung phanba matam balak thaba inghang sing party mapang kan hanba adu party sina lusingrel chojji Manipur da paibi sarkar sigi miyam gi dong hena phaba thaba tawno honaba khoi nakande angamba pangjaba chenjaba chongjaba adu maru ba khoi target ti
मरोइन लाइबा लोकसभा इलेक्शन सिदा खोई पुथोकते कैंडिडेटसी काहनदब यादे हाइबा पांदम अमदा खोई चंगसनजरकनी चुराचानपुर डिस्ट्रिक्ट की मनुंग चनबा पाटलेन अमदी ट्वी सिंगी जगह सिंगदा आइन यादब मओंगदा चौराकना एकर चाम मरफू रोंगे जगादा पोपी पांबी थारंबा नारकोटिक अफेयर्स एंड बॉर्डर चुराचानपुर डिस्ट्रिक्ट पुलिस अमदी कुनमुंगा सुबा सम राइफल्स की अपुनबा कांगबु अमना थासगी तांग 12 दगी तांग 13 फावबा निमित निनी चंगना यानथतुना मंगनख्रे मोरे पुलिस मोरे कमांडो अमदी निफुम दोइसबा सम राइफल्स की कांगबुना ngarang numidang मोरे टाउन लेरिबा दुकान अमदी होटल सिंगदा ड्राइव चथबदा लुपा लाख अमरोंगी यू फागले हरि ड्राइव अदुदा म्यांमार रोमदगी पुशलकपा वेर अमदी यू अंगांगबा कया यावना फागतखे ड्राइव अदु मोरे की एडिशनल एसपी के एस रॉबिन्सन निफुम दोइसबा सम राइफल्स की मेजर अक्से यावना अटे पुलिस ऑफिसर क्या सुसरुकिया खे Kada Bisnupur District Committee amasung Loktak Project Area Women Society na khusamnaduna Ningthokong Project Get ta chathaba drive ta yungau liter chamani fu amasung yungang sing fagat khre phagalaba polam sing mafam adumakta da miya mamangda mai thaduna mangan khre makhata na drive asi chathakigani hairi Lesang hiden dagi kanagumba lanai oina yona na ba ising singba khudak tagi Lesang hiden Protection and Development Committee na thingkre Kanchipur da pangthokpa pawgi mifam amada authority asigi founder settler AC Romesna Durelgi ising waba matamda miyamna sijina bani adubu lanai miyoi singna sen tanana ba mongda ising lobudi yaroi khoi chopa lang thakpa amadi in chingbasu khudak tagi thingle Lesang hiden semga sagat kani haina chief minister na phonglo kiba wafam thabak oina pangthokpina ba pungning singsin khe dan honorably sidai akoi amola kai toksan basing nga phaba yadre haba kan khoi choptana insing dana lang thaktana torok basing lanai go interest ta ising ching basing khudak tagi akoi athing baje muka naija get thamjare dukana gumana hari basing si to biba taragadi ko thoitina lupa lising manga manga gi ba phansing khudak de thielagani ba pham ji thamjage Ruda Academy Thawal Lingkhat ki bagi kunma thoram suba mapok kumon thoram ngasi academy asigi campus ta makhal mathel gi thoram kaya ga loina na pangthokre thoram aduda academy asigi chahi gi bulletin 2019 phongke afaba mairoi singda kudol pot piduna pungning thagutke ngasi gi thoram aduda hana chief medical officer oiramba Dr. KSS Manglem SDC Laishram Bhagat amadi Manipur University gi associate professor Dr. S Basanta Kumar Sharmana maru obemyo shinguna saruk yakhe Hangang Kendragi Manung Chanba Sangafam Dagi Konta Ahalup Taba Lambi Matam Queenagi Mamang Dagi Sembidana Lakpadagi Lamdamdugi Miam Hauruk Tunanga Sidagi Lambi Tengjin Bahokre Konta Ahalup Social Welfare Club Ki General Secretary Rakesh Ahong Changbamna Lambi Asi Sembiu Haiduna Marilenaba Singi Mafam Datak Nanduna Lakpani Mamang Dasu Lambi Tingbagi Kongjang Sangshin Badagi Port Hall Hana Melam Kibani Madusu Mong Sadabadagi Miang Satok Shinda Chown Kudong Sadaba Pire Atumatam da Marilena Basingna Miang Changduna Sembidrabadi Henakan Bakongjang Sangshilagani Hari Hausipaw da koi gi ngang kendra gi manung chaliba sangafam tu aluk ta balambi je koi matam kui nagi mamang dagi kolas amtang di thabiu na hajarak libase kuire ado mamagi 2018 gi July date 11 adu da jo koi hausi honorable CM masamaka hakteng na unaduna koi sigi matang da kolas amtang thabiu nongju pantha da nupi angang adaidi satra satri ahlaman chatpada second thogjaba angang yam da ising kara kapsalam khong kara chong ado akoi ubde am nuai jade na sigi adu haija matamjida moina akoi gi black port hole hana melo na moina order thok to na port hole je men biram matamjida yam quality laitana koila gam ta yawdana nungreng ga chaisala tok podagi ado si camera da yengbiu asi port hole melamineba si amna sugumba thabak se ko yam pamjada ba haitara kitang mong ta na tawiragadi hena nuai jagado amuka hena harassment pibjidi praja myam jam penadreba aduna yaragadi athu matamda January ba manung da karigumba lambi je agoi kaigumba koila se ek thabidragadi agoi JCB dor ko tho jo goi ko thok charage sukcha chachara roige abje agoi thamjari Rongmai Naga Baptist Association gi nimit marini sathagada batare laksuba youth conference Loktak project ki Jaikuluwang ground da ngasidagi hokre Haudopagi thoramda RNBA gi president Dr. Namsadai Kamai vice president Chujanglung Thangmaisu sarukyakhe conference asida Assam Manipur Delhi amasung Bangalore gi RNBA church singi Rongmai naha kayamarumna sarukyare tongan bai issue singi matangda khananaina ba craft exhibition masa gi haitoi singthoi ba kayada athoi hen tanagani hari
Comrem Union Manipuri Nauna Thaupugadaba Executive Committee Amadi members Singi Wasak Lobagi Thoram Langol Tarungda Laiba Grace Academy the Pangtukre Union Gi Nauna President Oiraba Lal Khomang Sartona Kom Furubasi Manipuri Tongan Ba Mafam Singda Joina Taba Apikpa Furubne Furubasigi Mangtarakliba Nat Ki Chanabi Sing Yokananaba Honagani Haike Mongsang Pantha Khulgi Albert Rakesh Mongsangi Ordination Service ngasi St. Peter's Parish Monsang Pantha Chandel da Pangtukre Taramadu da Dominic Lumon amasung Kanglup Kayagi Luchingba Kyana Saruk Yake Public Health Center Toksem da Dr. amasung Nursing Leram Dabadagi Nupi ama Angang Unabada Laikidre Zeme Naga Council na Taudoga Sibukan Yaning Daba Fundupaga Luinana Center Sida Matau Taudaba Dr. Amadi Staff Singi Matakta Action Lona Nabatakshile Angang Unabada Laikidraba Nupi Adugi Maming Nazai Lakle Kawe Sahi Kuntra Mangarum Sure Zeme Naga Council gi President Dr. G.S. Akuna Toksem Subdivision Asibu Engak Asina Hantana Yengbagi Thaungne Health Center Asida Dr. Natraga Nurse Leram Labadi Mama Sigi Punsi Kalamba Yabani Adubu Dr. Laitabana Laikidabani Haike Saita Seva Samiti Kaksingi Yankani Toy Suba Foundation Day Samiti Asigi Kaksing Chumang de Leba Auditorium the Pangtukre Taramadu Manipuri Advisory Board ki Convener Nongmai Tem Kiran Kumar Samiti Asigi President Y Kengba Horirol Sandokpa Lup Wangzingi Tongbram Babulal Susarukya Thobala Tokom de Leba Lema Pokpom Wihindro High School Linkat Kibagi Mapokumon Thoram Ngasi Pangtukre Thoramadu Kangabo Kendragi MLA Okram Surja Kumar Hanagi MLA Okram Landhoni Thobal Municipal Council ki Councillor K Visorjit amasung Y Premabati Susarukya ke School Asigi Apaba Mahiroi Singda Mana Matum Piduna Pungning Thagot ke Social Action Development Organization Hairokna Caesar Eye Care Foundation ga kusam naduna nongmagi oiba free eye cam ama Hairok Part 2 Maning Lekai Community Hall da pangthokre Tharamaduda Miyoi Chanirom Mitki Nungaitaba Singyeng ke Mathematical Science Center Wangjingna Sinduna December Kulumdoi da Pangthokiba Ani Suba Set Level Mathematics Competition gi Manama Tumian Thopagi Thoram Wangjing SK Lekai Devi Mandop da Pangthokre Tharamaduda MLA O Surja Kumar Hanagi MLA M Hemanta SDC Elasa Kumar Wangjing Lamding Municipal Council gi Councillor Nareng Bambinoi amasung Sagol Sem Santi Susarukya ke Paswa Subdivision gi Manung Chana Leiba Kabokhong Lairembi Laibung Awang Jiri da ngasi khungang chasi mission pangthokre Tharamadu da Konthojam Kendragi MLA Dr. Sapam Ranjan Yaro Bamdiar Gram Panchayat ke Pradhan L Sorojini DC Imphal West and Province Sarukya ke Tharongi Sarukamo Oina U Chara Kayamrum Thabaga Loinana Prime Minister Uzwala gi Makhada Gyasu Yentokhe Senapati District Students Association na District Administration Senapati ga kusam naduna Class 10 Thagadaba Mahiroi Singi Tha Amagi Lemna Satagadaba Coaching Camp Ama DV School Senapati da Hokre Taramadu da SDO Senapati Bobby Sharma DV School Yoza Singh Susarukya ke Puna Mahiroi Chani Romna Coaching Asida Sarukyare Anoba Lengagasina Labor Department ki Makhada Kundrakom Kenbragi Mafam Tarukta Tailoring Amadi Cutting gi Tha Marigi Training Pangthokpada Mai Paklaba Training Singna School Uniform Putopangamle Hari BJ Garments ta Thabak Tobi Tamako Bi Singni Amana Training Loiraba Matungda Mission Amamam Pibadagi Kulaidi Lady Adabu Fi Lainaba Sel Putopangamnaba Startup ki Kuthangda Makhatana Tengbang Piraklabadi Nupi Chamagi Matakta Thabak Pigadaba Center Ama Uhenbangam Haike Base I hana daidi hairakte khundra pamjida ay yum palak padaigidi akhoi government na piba training ama tawrae son site ki oina aduda yaujabani thamari training tawroba matungda akhoi sigi phibam je yaurapani Awang Nongpok Bharat ta ahanba oina Healing Little Heart United Kingdom Sky Hospital amade Manipur Heart Foundation ga khusam naduna chayol ama chupna angang sing oiba heart surgery camp ama pangthuklagani hairi Hiramasiga Mari Lenana Sky Hospital da Pamusinga Unaba Amada Hospital Asigi Chief Cardiologist Chairman Dr. Shamkishore Larik Yangamna Fungdukibada Mars Kitang Ahumdagi Mapan Fauba Chatagadaba Kemasida United Kingdom Dagi Pediatric Cardia Surgeon Pediatric Cardia Anesthetist Pediatric Cardia Intensivist Perfusionist
Pediatric cardia ordiners na chingba miyoi tara marina saba kangbu asina saruk yagani nongmada miyoi kangbu asina heart ki open surgery ahum natraga mari pangthokani kemasida pokpada ngariba heart ki asoiba leiba kg animakhai lumba angang fawba surgery tawbagi khudong saba pigani loinana patient khudingmaki admission tawbadagi discharge tawba fawba pumnamak free da oigani khudong saba singasi pamba patient gi registration na hayeng January tang tara taruki ayupung mapandagi hogani haiba wafam sing phongdokhe Angangi ati poor patient ki free category में लग रहा है तो कि paying patient ओरे बाग तो सुको there will be at least a difference of at least 1 lakh rupees. Sky Hospital the standard of care we are providing is almost the same as that of United Kingdom, as that of London, with which I was practicing. Lions Club Infal City United 322D na Lions International ge founder Melvin John ge mapokumon ga mari leinana mongsang ge mele kai da leiba all as home da cheng Hawaii thau amadi atai chana thakna ba polom kaya mating pangkhre Lions Club Infal City United 322D gi president morang them koireng na makhata na su mating pangbagi thabaga si sathaki gani haike hauji sanagi pau lobirase ngasi sanagi pauda yaripok ball yaripoki singa ground da chathariba ani suba hanip cha state level Manipur Muslim football tournament ngasi sanaki ba hanba match da SU Singana LFC Lilongbu marishno da thoikre ani suba match da Heshu Hydropokpina UMFC Moijingbu goal ahum ani da thoikre Nungsai Chiru Youth Welfare Organization Sinduna Kuntare Subai Annual Sports Cum Literary Meet Nungsai Chiru Playground Hokre Haudopagi Thoramadu Manipur Pollution Control Board ki Chairman El Radakishore Manipur University ki Professor K.S. Tomba Kulgi Chairman Rengto Kungsu Sarukya K Makataba Sanabagi Pau Wen Thojam Dagi Amuk Fangbigani Kebong mitung longi sahi mga lairaga love and another hyper team da pangthokpa sahi sigi ahum suba quinquennial conference cum cultural and sports meet ngasi dagi Kangpopi district ki Sobleng village da haukhre haudopagi thoram da NEREFS limited ki hana managing director weramba James Kasung ADC Kamoksing segment Kangpopi district ki executive member Sila J Konghai amadi ADC Singkap segment Ukul district ki executive member Shomi Mayor Aungsina Thoramba Pusing oiki conference asiga mari lenana tongan ba nat ki oiba culture amadi sports meet sing pangthokani ngasi haudopagi thoranga mari lenana thoram mapu oikiba NEREFS limited ki hana managing director oiramba James Kasungna sana khonabana lamchat sajat amadi hakchang phana punsi nuksangna lahen mangami haiba wafam sing phongdoki sports ida thawai om tamna nam equality do sport na utpani sports ida dom tamdi khundu kanano madu kanano thangroi sport in mapandegi PTVC Pobani, Nasi World Horiba, football, cricket, Mayamsi, sporting Horapani. Ado, my Ahambada, my character do, Mama Pangi obedience, Ahambada Webini. Manipur Police Sports Club amadi YMDO Hairanggoitong Sathariba ani Super 11 Men's Open Volleyball Tournament ki final da thengnaragani. All Manipur Volleyball Association gi miyang makhada Irong Student and Social Welfare Club Irong Sesabana Sinduna tha sigi tang tara dagi team tarungna grupani thokna khairuktuna Sagol Bal Salam Playground Irong Sesaba Mayeleka da Sathariba tournament asigi ngasi sanakiba ani suba semi-final match da Manipur Police Sports Club na TYWC Thamla Popibu set ahum ama kunmanga taramanga kunithoi kunmanga taranipal amadi kunmanga taratre tamaithiba piduna final sangkhibani Nambol Bamdir Kang Association na Wangway Kangku Timbi Pumaiti Piduna Sahi Sigi Humpu Humdoi Shuba Sarsur San Sing KCSI CBE Memorial Likam Nogod Open Kang Tournament ki final sangkre
फाइनल दा LSK कांगखुट वांगोइगा सानारगनी मणिपुर कांग एसोसिएशन की मियंग मखादा सिंगजमी कांग एसोसिएशन सिंधुना ममांग सही की डिसेंबर तांग कुंडगी कांगखुट तरान ग्रुपनी थोंगना खाइदोक्तुना सिंगजमी कांगचंगदा सथरिबा टूर्नामेंट असिगी ngasi sanakeba ani suba semifinal match da nambol bamdir kang association na wangoi kankut team B bu panjal kulumdoi taromdoi da maiti bu piduna final sanghibani sahi tara manga makhagi tari suba men aside football tournament ki aroiba match da mangal football academy team e khaba mamadi asukumar FC yangang popi ga sanaragani Youth and Student Welfare Club Sabungkok na sinduna Sabungkok Playground da tha sigi tang manga dagi team kuntre na group nipal thong na khaidu na sathariba tournament asigi ngasi sanakiba ahan ba semifinal match da Mangal Football Academy team e khabam na YSWC team e Sabungkok pu gol mari ani da amadi ani super semifinal match ki sanakiba da Asukumar FC Yangang Popina Sekta FC bu gol ani sinoda maiti biduna final sankibani tournament asigi aru match tha sigi tang kunda sanaragani Sajing inat kan belum na sinduna mamang sahigi Desember tang kun manga dagi tim taramathoi na gurbani thokna khaidoktuna sajing kangjai bungda sathariba kunthra suba langthabal kendra interclub sports meet ki ngasi sanakiba ahanba match ta NSU naran kunjin mamang lekai na SNSC hauribi bu gol ama sinoda maitiba pikhi match asida mai pakhiba NSU naran kunjin mamang lekai gi gol adu TI Suresh na match ki taramapal suba minita sankhi ani suba match ki sanakibada LKCCC langthabal khokbu mamadi Sajing Welfare Club Sajing mamang lekai gol amamam chanaduna draw sakre LKCC langthabal khokbum gi gol adu gol mai nanaubana match ki kuntaruk suba minita sankhi CWC Sajing mamang lekai gi gol aduna L Solin na match ki kuntares suba minita sankhi bani hayeng match leiroi District Sports Association Bisnupur na sinduna Bisnupur Mini Stadium da mamang sahi gi December tang taruk tagi team nipan grubani thongna khaidoktuna sathariba sahi tra manga makhagi mari suba e Iboton Memorial Football League ki ngasi sanakiba match da PIC Moirang amadi UKCCL oinam gol amata sanadana draw sakre Amaromda Association asina sinduna ground asida sathariba Tarahum Shiba and Balananda Memorial Second Division Football League ki ngasi sanakiba match na Iko Bisnupur amadi Sewa Naran Sena gol amamam chanaduna draw sakhi manga suba Ispisak Memorial First Division Football League ki sanakiba match na MCK Kabo Waxing na GMC Phubalabu gol mari sinoda maitiba pikhi Yangkhom Sanjib na sponsor toraga Rising Knowledge Club khuya thongna sinduna tha asigi tang tara dagi team taramangan gurumari thongna khaidoktuna club asigi ground sathariba mari suba ima Manisang Memorial 4A-side Mini Boys under 35 kg football tournament ki ngasi sanakiba ahanba match da All FC team e Uripok Sorbon Thingena KLSC kontha khabamu gol mari sinoda ani suba match ki sanakibada RKC team B khuya thongna ANYT ke lalambung makhung gol manga sinoda amadi ahum suba match ki sanakibada All FC team B Uripok Sorbon Thingena RKC team A khuya thongbu gol ama sinoda maitiba pikre Pungdongbam Playground da Paradise Union Pungdongbam na sinduna tha sigi tang mapaldagi team taratrong na grumbari thongna khaidoktuna sathariba ahum suba Pupu Cup 11 under 17 9-man asset football tournament ki ngasi sanakiba ahanba match da Pungdongbam FC na YLK Tezpur bu gol ama sinoda madi ani suba match ki sanakibada YDCL Pungdongbam na Kim FC Khurai bu gol nipal ahum da maitiba pikhi YMC Hararong na sinduna tha asigi tang tarau humdoi team kuna grumari thongna khaidoktuna club asigi ground sathariba Nepal Suba Hararo Trophy 11 village wise football tournament ki ngasi sanakiba ahanba match ta SCY yumnam kuno amadi Bolero sekta gol amamam chanaduna draw sakhi ani suba match ki sanakibada SKY yumnam kunongna ANYC awang ngairang bambu gol mari amada maitiba pikre ahum suba match ki sanakibada YDO Khundrak pamna SYDC sinambu gol ani sinoda amadi mari suba match ki sanakibada MJS Yuma pauna CSYUC salobu gol ahum amada maitiba pikre Thagachari makha taba pawda nga sinomagi oiba inga sagi paw Environment Directorate ki phangkiba ngasi oikiba ainga samadi nojugi pawda khwaidagi sakiba Celsius degree 2.3 ani
ख्वाइदगी इंबा सेल्सियस डिग्री 3.2 नुक्सित याव इसिंग मंडल की सांग मैक्सिमम दा सादा 34.9 मिनिमम दा सादा 22.9 अमा ओइखी ngasi nong sukide Makhatana Editor's Choice ISV News ki ngasigi Editor's Choice ta Constitutional Amendment Bill gi matangda ruling na phongdok liba wafam Left Parties Coordination Committee na oithok daba wafam ni hairi amarom da BJP na miyam gi akiba kok na ba state BJP gi lusingba singta natana central leader singa tanaduna kanna hotnade Hujiksu mayam karim tawro ye notice ki solo herga yara braiba sigi bill sidi house ani mangna pass toragadi chanarani chanarakpa matamda madi bharot punamakta state punamakta chanadorini manipuri chanalo yabro manipuri chanalo hergadi anoba constitutional amendment amam changdra aduna sahi kya changdoba sidi una masong leibai dunini ngaktang dekta haijelga thajabasu chumoi kadong ida khoina pajagi sentiment ki against the sungsa chaloi mayam ki sentiment si matau karam taraga akoi pelan nangong udogena akoi honorable CM na ngarang dagi hongna different stakeholder CSO mayam satra union matang unarakini ngarang khare unabo hokre koi manipur kari taraga mayam ki apprehension se ko doge fc BJP manipur pradesh khaktagi natna central leadership na su akoi for yam kanna amoi khanabiri Haujaroi bada maroi bapau amukhana Citizenship Amendment Bill gi mayokta mahiroi amadi kaithal phambi imai bill singna yaningda ba phongdok pa khongchat chatkre Citizenship Amendment Bill asi communal oiba amadi vote bank sagana ba makhal gi bill ni haina political party mapan convention da phongdok na kre amadi miyam gi numit amadi hills leaders day gi thoram da chief minister na miyam gi wakat ta kre ngasi go de dia sibna pizo pa mata solution jare miyeng tabiri basingam kahana khurum jare